Numitta Nahaki Koktak Thoklani Mayam Punna Kumang Niri Chelani Numitta Nahaki Koktak Thoklani Mayam Punna Kumang Niri Chelani Prithivi Male Masin Niklani Nahak Sunahaki Amaladu Utnaba Ngaidun Legani Aduga Ikang Kang Hodena Konjela Matagani Atiadagi Nate Paristadagi Sunate Nahaki Pocket Taki Nahaki Phone Adu Wangang Bahurakani Nahak na Pairiba Apipa device Asina Kangi Nahak na Ahingda Pung Anidi Yengkhiba Message Nahak na Kakhiba Nahak na Lotchiliba Photo Sing Nahak na Khankhiba Guna Sing Kanagumban Ukidaba Nahak na password ka loy na lock thame Adu numit adudadi password later on Nahak na notification off tawrabasu numit adudadi khuding maghangdok lagani Numit aduda pot khuding na sakhi pirakani Maram madunu nahak na mobile number khuding record tawriba mobile adudi kamdauba Nahak na tumin na Yengkhiba video Nahak na haram oiba wari sakhiba Aduga phagi ni haikhiba Nahak na forward tawkhiba gossip sing Chirol gi voice note adu Kanana khangloi haina nahak na tawkhiba DM Nahak na nokhiba chingkhatkhiba double tap tawkhiba adubu paristana loin isinkhi Nahak na khankhi pungkun marigi matungda mangkigani haina adubu Allah dagi karigumba amfawba mangbangam loi Khallu Nahaki phone na hairaki Pung amma khaitabu matamda Mahang na Allah gi mahutta Apaambada khanki Ayuki pung taratabu matamda Mahang na karem kathai na ki Makhoi gi matungda Hazar matamda mahang na azan na thaiduna Phone namduna leiki Amasung Nahak mafam aduda lepkani Yadaba sungam loi madubu Numit aduda nahaki nakhut fawbu wa nganglakani Nahaki mitna sakhi oigani Nahaki leito na marali yazaragani Aduga nahaki pondi Masina nahakpu defend tawbira roi Masina nahaki screen time uthoklaklagani Masina nahaki search history uthoklaklagani Masina nahaki yamna Nungsiba uthoklaklagani Masina uthoklaklagani Qur'an natraga content namaz natraga mobile Allah de nahaki phone gi darkar oide adu khallu arot pa khuding mak loina uraklabadi nahak ngasi numidang su mahu sagum mobile namkhigadra adu munna taw masi asa leitabgi message natte maramde chap manaba phone aduna nahakku defend tawbiba yare khallu phone na khairati Ahingda pung amataba matamda mahang na search tawki karam na tahajjud namaz songani ayuki pung taruk kamina tarada mahang na Qur'an takhi isay gi mahutta ayuki pung nipan taba matamda Mahak na kanagumada kan khiba reminder ama share tawki Ahingda mahak na kaktat ki haram oibising Allah gi damak khallaga Nahaki phone ne expose tawbasu yai natraga protect tawbasu yai Nahak na karam na sizinabage haibage makhapolde Ngasi namidang nahak na tumdringai phone na du paibiro aduga hangbiyo Nahak na sada Masigi device si wangang bang namgadra Qayamat ki Numitta Ay chaw thoksa gadra natraga ki gadra Numitti asum laki
record tawbasu lepte. Adubu haujiksu nahaki matam leire. Guna sing tawraganu, haram sing unfollow tawro. Qur'an hangdoklo, nahaki phone na hairakadabadu hongdoklo.